Manipur Panchayat Raj Act 1994 Section 22 Amendment ki Kanglon Thugaiba Minister Yumnam Khemchan Minister from Thado Haina Changangei Gram Panchayat ki Miyamna Khongjang Sangsin Krai GPSC ki Panchayat Office so Lonsin Krai Changangei Awang Lekai Dalaiba Panchayat Office Momang da Chathakiba Wakat Khongjang Aduda Saruk Yakibi Khongjang Loi Ayekpam Ibem Pisakna BJP Lengasana Democracy Bu Khongoi Naduna Panchayat Thamliba Niti Niyam Singh asi Miyamna Yaning de Haki Mahana Makha Taraduna Matam Kuina Sangna Panchayati Raj ki Mikhal Pangthoktana Laklaba Matung Hanagi Jila Parisad Pradhan Amadi Member Singh Leina Lengak na tawba ngami haibigi matawgum nauna nominee amamam khalakpa laibak thibani Job card holder Singh bu chahi ani ahum hena thabak suba kakthatlaba matung ngasi ngarang khakta nominee khanbagi thabak pisilakpa sina takpadi lengasana Panchayat ki Kanglon Singh Thugai de haiba mayek sengle Nakhalamoromda Khongjang adu da saruk yakiba Khongjang loi maibam tompokna Khungang da leiba miyam gi tangai fadana changdaba yadraba saktak chi amadi maruiba che changsing Panchayat ki maikei digi piduna lakli aduma pu haukiba chahi ani ahum asada Panchayat ki mihut leitabana DC office chatuna che changsing asi tanthokna bahonaba thengnari ba khudong chadaba seng lengak na khangfam thoi Nauna Mikhal Pangthok Triba Fawadi Hanadagi Leizaram Jila Parisad Pradhanamadi Member Singbu Hanagumna Mathok Tau Handuna Panchayat Asibu Mapung Fana Mahausa Gumna Chalai Handriva Fawba GPSC ki Miyam na Makata na Akan Khongjang Singh Changsin Kigani Haina Mahak na Makata Rakli Manti Mandon Singh Yam na Zugo Sadia Yaragadi, Moigi Pamsi to Tadok you hiding a heba. Aduga, Moinangasi, Taura is Ta, Ani Ahum, Sahi, Ani Ahum Suzele, Kaga Taba Ingang Suzaraga, Joka Tokzaraga, Basanung Zakaga Pangjab, Loika Kale, Aduga nomini Kale Kansi that the Kodak the Tabak Bisel is a Kaino. Moigi Asumani Tira, Masi Yazaninge, Kolekasina Aduna Yaragadi, Kanoda, Pubiba nomini Singasi, Katapiu, Aduga, Hanagi, Kanosida. Panchayat on Pahan Bio, Rigumba Sida Yadragadi, Panchayat Ghar se Solanjan Bio Panchayat Ghar ki Thabak Singh de Amata, Government, the Sinabigan, Hibase Praza, Koidagi, Hijaning.